Matamgi Manipuri Wari channel asibu tabiriba khwai pumnamakpu taramna opaga loinana ikoknona khurumjari wari asibu tahanjadringai mangoinana hojik santorakliba tamtiraba COVID-19 dagi ngakthoknanaba wahi kharadang miyamda ningsingjari nungsiraba irei-chasing hojik malem asida akiba fangna santorakliba corona hariba laina asibu ekhoi miyoiba marakta sandokpa lefananaba ekhoi punna cheksana laiminarasi maram chadana yumdagi mapan thoklaroi laichat asidagi kanjanabagidamak ekhoi amuk hanna chekshan minarasi ekhoi miyoiba amaga gi marakta puttaruk lapna lebiyu hand sanitizer sijinabiyu hand wash natraga sapona khutsa sengna hamdokpiyu laichat asidagi ngakthok janaba lengakna piba SOP ngakna ekhoi punna chapminasi seksinba haibasina laichat asidagi ngakthok janaba khwaidagi pharaba pambaini ngasi muktaminarasi Maikhum mapansuba tangka Thanina makha taraktingaida thoina phone du kai aduga sorma pi honto Thaninsu phone kakkibaduda manadagi loktoklaga phone duda harap yengi aduga karino haina khalli thangnaba mikupta amuk nokpet tori thanindo phone do kaklaga thoi mathanta masana tawjakibadu karino haina khalli mathanta makoktuda kokok amuk thai amuk su mipairaktaba natte thanin kaidarongani haina khanbada gate hanglaga thanina gari du samangda thawjilai aduga garage ta thawjilamlaga manungda changai thoisu gari makhol tabaduda magi kagi thongnauda praprak chattuna yengi thaninna magi kada changkibaduda masado ne hek tabadongna tawi maram sukhangde mathanta phauruklibadu karino haiba hangphamsu leite kanada hangluni ibo chachu mathau torubadagi halakta ngairamli mafi hongna thaninda onsinduna hanglai kadaida chatluino inaubo thaninna tamo medamna thaba ama chatluchu harakpadagi chatlubane ibocha mafidu hongba loraga thaninna heplidugi manakta phamjilli aduga thaninda yenglaga harai asuk kuiba matamsida iyambana thabuk kuina torokpase nongmata medamga naksinarakte haidi leidana nangna kari lewa pubano khangde medamse nangonda punglop he lukre magi thabaktagi karidagi nang yaudrodi sungya yadrabani tawriba mongse thaninsu latla tongna kumlai medamgi thabakta maipuna na tawbagi orambasu yaida tamo hoini adubo haiba nangna mahira mitrangla kanomdi tawreko pairi haisini nang natte chindu de loina tatle kaidarure ha kasu tawba natte da tamo hairuba nganglubagi itikti natte nangsu paw tamloi haiba nayambana thajai akhoi madam se jat ki karbar tawre haina hai maduda nangchu chingchinbagi sokluribra thanindi ibo jana tasengna harakpaduda khompham khangdre adubu bisum supchillaga ibo jana makha taraktana bahairai as kaidiru tamo onthokpa oh pai natpu natradi thanendo ngak pothaningbani ibo jana manaktuda surusu nairaga leibaduda pothapam khangdre tanjaduda boyai su call torai thanin su tan chare khallaga phone to paikhatli thaninna tamo iphone lae simta ase airaga thanindu phone to paiduna kadegi thoklai iboja su thaninda yengduna lehawi thanin phone to paina leiribu garden manungduda sum changlai boyaina mi masadi yadeko thaninna kaino phone torokpaga tokhlaisina nahanang naubiga thengnade thanin su gyan taraduna thawasadana harai aduga dorage abemna tambadagi ei pauloina tarabane noi abem haido bera amai chatlida kaidorage haise akoi ahum phaminarambani phone la aina thokribadagi hanjalaktrena leiraga parking da leire la on harai afabadi natte kumado nangonda chance pibirami natro itu du thagat pige de haidine sala nangse nupara karino gyan tadre nupi na ubo song ngaira kanum tawri thagat ngai maram yaude as noi naubagi wase ai boring yam chuida
ꯑꯕꯦꯝꯁꯨ ꯌꯥꯎꯅ ꯑꯩꯅ ꯍꯩꯅꯗꯕ ꯃꯥꯏ ꯂꯩꯁꯟꯅꯤꯡꯗꯕ ꯊꯕꯛꯇ ꯁꯄꯣꯔꯠ ꯌꯥꯝꯅ ꯇꯧꯋꯦ ꯍꯥꯏ ꯀꯥꯔꯟ ꯇꯧꯅꯨ ꯃꯤ ꯑꯃꯗꯨꯗꯤꯅꯦ ꯏꯟꯇꯔꯦꯁ ꯐꯖꯅ ꯂꯩꯔꯕꯅꯤ ꯅꯪꯅ ꯂꯩꯊꯣꯛꯑꯒ ꯂꯩꯔꯤꯁꯤꯒ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯈꯜꯂꯨꯔꯒ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯕꯤꯔꯦ ꯅꯪꯒꯤ ꯅꯑꯣꯡꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤꯅꯦ ꯅꯥꯎꯕꯤꯁꯨ ꯇꯟꯗꯅ ꯇꯣꯛꯈꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯄꯥꯝꯗꯕ ꯍꯩꯅꯗꯕ ꯃꯇꯥꯡꯗꯗꯤ ꯂꯣꯟ ꯊꯣꯛꯇꯕ ꯑꯣꯏꯅꯤꯡꯉꯦ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯅꯥꯎꯕꯤ ꯄꯥꯝꯗꯦ ꯁꯤꯔꯣ ꯃꯥꯕꯨ ꯃꯁꯛ ꯊꯤꯕ꯭ꯔꯣ ꯂꯥꯏꯔꯤꯛ ꯍꯩꯇꯕ꯭ꯔꯣ ꯑꯁ ꯕꯣꯌꯥꯏ ꯁꯛꯅ ꯂꯥꯏꯔꯤꯛꯅ ꯌꯥꯔꯛꯇꯕ ꯃꯇꯥꯡꯁꯨ ꯂꯩꯅꯦ ꯃꯅꯨꯡꯗꯒꯤ ꯆꯪꯁꯤꯜꯂꯨ ꯊꯥꯡꯖꯤꯜꯂꯨ ꯌꯥꯔꯛꯇꯕꯁꯤꯕꯨ ꯑꯩꯅꯔꯣ ꯍꯣ ꯐꯔꯦ ꯅꯪꯅ ꯊꯣꯛꯇꯧꯔꯣ ꯑꯩ ꯊꯤꯡꯗ꯭ꯔꯦ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯣꯏꯀꯣ ꯑꯗꯣ ꯅꯥꯎꯕꯤꯗꯗꯤ ꯅꯪꯅ ꯁꯦꯡꯗꯣꯛꯀꯣ ꯌꯥꯅꯕ ꯐꯖꯅ ꯍꯥꯏꯔꯒ ꯊꯥꯅꯤꯅ ꯋꯥꯗꯨ ꯁꯝꯊꯗꯨꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ ꯐꯣꯟ ꯇꯧꯔꯛꯂꯤꯁꯤꯕꯣ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯨꯡꯉꯣꯁꯦ ꯃꯄꯥꯎ ꯇꯥꯗ ꯀꯨꯏꯔꯦꯅ ꯁꯨꯝ ꯇꯧꯖꯔꯛꯂꯤꯕ ꯅꯅꯥꯏꯅ ꯀꯔꯦꯝꯅꯗꯣꯏꯒꯤ ꯂꯛꯅꯗꯣꯏꯒꯤ ꯇꯧꯔꯛꯄ ꯅꯠꯇꯕ ꯀꯥꯏꯗꯒꯤ ꯋꯥꯅꯣ ꯊꯣꯛ ꯃꯣꯛ ꯑꯩꯗꯤ ꯊꯕꯛ ꯆꯠꯂꯨꯕꯒꯤꯅꯦ ꯌꯥꯝ ꯋꯥꯔꯕꯅꯤ ꯄꯣꯊꯥꯅꯤꯡꯉꯕꯅꯤ ꯃꯅꯨꯡꯗꯁꯨꯅꯦ ꯅꯉꯣꯟꯗꯒꯤ ꯇꯥꯗꯕ ꯑꯃꯅ ꯋꯥ ꯀꯟꯅ ꯉꯥꯡꯍꯧꯔꯤ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯅꯤ ꯕꯦꯔꯥꯅꯦ ꯇꯧꯔꯤꯁꯦ ꯕꯣꯌꯥꯏꯁꯨ ꯊꯥꯅꯤꯟꯒꯤ ꯋꯥꯍꯩꯗꯨꯗ ꯈꯥꯡꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯊꯥꯅꯤꯟꯅ ꯊꯝꯃꯒꯦꯀꯣ ꯃꯔꯝꯁꯨ ꯂꯩꯇꯦ ꯅꯪ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯔꯨꯔꯒꯦ ꯕꯣꯌꯥꯏꯅ ꯍꯣꯏ ꯁꯅꯥ ꯏꯕꯨꯡꯉꯣ ꯊꯝꯖꯔꯣ ꯑꯗꯣ ꯅꯥꯎꯕꯤꯒꯤ ꯀꯣꯜ ꯃꯦꯁꯦꯖ ꯂꯥꯛꯂꯨꯗꯤꯅꯦ ꯐꯖꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯌꯨꯀꯣ ꯅꯪꯅ ꯌꯥꯅꯤꯡꯗꯦ ꯄꯥꯝꯗꯦ ꯍꯥꯏꯔꯁꯨ ꯅꯪ ꯑꯗꯨꯝ ꯁꯦꯡꯗꯣꯛꯈ꯭ꯔꯣ ꯑꯩ ꯗꯥꯏ ꯂꯩꯇꯦ ꯃꯗꯨꯃ ꯌꯦꯡꯂꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯌꯥꯏꯅ ꯉꯥꯡꯍꯧꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯊꯥꯅꯤꯟ ꯐꯣꯟꯗꯣ ꯀꯛꯏ ꯀꯥꯗ ꯆꯪꯕꯁꯨ ꯏꯕꯣꯆꯥꯅ ꯃꯆꯤꯟ ꯂꯦꯞꯄꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯥꯗꯨꯗꯤ ꯌꯥꯝꯅ ꯆꯣꯛꯊꯔꯦ ꯊꯥꯅꯤꯟ ꯂꯩꯀꯣꯜꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯔꯤꯕ ꯐꯝꯐꯝꯗꯨꯗ ꯐꯝꯊꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ ꯏꯆꯥꯏ ꯆꯥꯏꯔꯤꯕ ꯋꯥꯈꯜꯗꯨꯅ ꯑꯆꯤꯛꯄꯗꯨꯗ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯀꯥꯂꯦꯟ ꯊꯥꯒꯤ ꯅꯤꯡꯉꯥꯏꯗꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯁꯔꯅꯤ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯅꯤꯟ ꯅꯦꯝꯊꯔꯛꯄ ꯅꯨꯃꯤꯠꯀꯤ ꯉꯥꯡꯂꯤ ꯇꯧꯕ ꯃꯉꯥꯜꯁꯤꯡꯁꯨ ꯂꯩꯁꯤꯡꯗꯨꯗ ꯅꯤꯡꯊꯤꯅ ꯐꯨꯔꯤ ꯅꯨꯃꯤꯠꯅ ꯌꯩꯗꯨꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯍꯩꯔꯥ ꯂꯩꯁꯤꯡ ꯂꯣꯏꯅ ꯃꯉꯥꯜꯗꯨꯅ ꯌꯩꯕꯗ ꯉꯥꯡꯂꯤ ꯇꯧꯔꯤ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯁꯤꯠꯂꯤ ꯊꯥꯅꯤꯟ ꯃꯁꯥꯗꯣ ꯈꯔ ꯇꯦꯛꯈꯠꯄꯒꯨꯝ ꯇꯧꯏ ꯃꯐꯝꯗꯨꯗ ꯂꯩꯕꯗꯣ ꯂꯩꯁꯤꯡꯗꯨ ꯌꯦꯡꯕꯗ ꯃꯃꯤꯠꯁꯨ ꯁꯤꯡꯕꯒꯨꯝ ꯇꯧꯔꯤ ꯁꯣꯝꯗꯅ ꯈꯣꯏꯔꯥꯕ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯅ ꯕ꯭ꯔꯤꯖꯤꯠ ꯑꯃꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯍꯪꯂꯤ ꯈꯣꯏꯔꯥꯕꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯃꯥ ꯃꯊꯟꯇꯅ ꯉꯝꯕ꯭ꯔꯣ ꯍꯥꯠꯇꯣꯛꯄꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯤ ꯆꯤꯛꯄ ꯃꯐꯝꯗꯨꯗ ꯃꯄꯨꯟꯁꯤꯒꯤ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯇꯧꯔꯝꯕ ꯀꯩꯗꯧꯒꯦ ꯕ꯭ꯔꯤꯖꯤꯠ ꯂꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯁꯥꯔ ꯃꯥꯗꯤ ꯅꯣꯡꯃꯩ ꯄꯥꯏꯌꯦ ꯈꯣꯏꯔꯥꯕ ꯄꯥꯏꯔꯤꯕ ꯄꯦꯄꯔꯗꯨ ꯕ꯭ꯔꯤꯖꯤꯠꯀꯤ ꯃꯃꯥꯏ ꯇꯝꯅ ꯁꯥꯎꯅ ꯂꯪꯂꯛꯏ ꯕ꯭ꯔꯤꯖꯤꯠꯁꯨ ꯃꯃꯤꯠ ꯁꯨꯒꯠꯇꯨꯅ ꯎꯏꯁꯤꯜꯂꯤ ꯈꯣꯏꯔꯥꯕ ꯈꯣꯟꯖꯦꯜ ꯀꯟꯅ ꯉꯥꯡꯂꯛꯏ ꯅꯣꯏ ꯅꯣꯡꯃꯩ ꯌꯥꯝꯅ ꯀꯤꯕ꯭ꯔꯥ ꯅꯣꯏ ꯑꯍꯨꯝꯁꯨ ꯁꯨꯔꯤꯕ ꯅꯊꯤꯕꯣꯡꯗꯣ ꯑꯃꯠꯇ ꯆꯥꯔꯨꯅꯨ ꯅꯣꯏ ꯑꯗꯨ ꯄꯥꯡꯗꯕ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯩ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯀꯔꯤ ꯅꯣꯡꯃꯩ ꯌꯥꯎꯗ꯭ꯔꯗꯤ ꯅꯣꯏ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯁꯤꯔꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯅꯈꯣꯏꯗ ꯊꯨꯡꯍꯜꯂꯛꯇ꯭ꯔꯤꯁꯦ ꯉꯁꯤ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕꯁꯦ ꯅꯣꯏ ꯑꯩꯒꯤ ꯋꯥ ꯇꯥꯗꯕ ꯑꯩꯕꯨ ꯊꯧꯁꯥꯗꯕ ꯉꯥꯛꯇꯅꯦ ꯈꯣꯏꯔꯥꯕ ꯁꯥꯎꯅ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯂꯩ ꯆꯍꯤꯁꯨ 50 ꯁꯨꯔꯕꯅꯤ ꯑꯗꯨꯕꯨ ꯑꯐꯕ ꯍꯥꯏꯕꯗꯣ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯕ ꯃꯤ ꯑꯃꯒꯨꯝ ꯂꯩꯔꯤ ꯈꯣꯏꯔꯥꯕ ꯃꯐꯤꯗꯨ ꯀꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯁꯦꯀꯧ ꯆꯪꯈ꯭ꯔꯦ ꯃꯈꯣꯡꯗꯨꯁꯨ ꯃꯪꯂꯦꯝꯅ ꯀꯜꯂꯤꯉꯩꯗ ꯁꯥꯕꯤꯇ꯭ꯔꯤꯒ ꯌꯦꯡꯊꯤꯅꯕꯗ ꯈꯨꯠ ꯊꯥꯅꯕꯗ ꯁꯣꯛꯈꯤꯕꯅꯤ ꯕ꯭ꯔꯤꯖꯤꯠꯁꯨ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯏ ꯕ꯭ꯔꯤꯖꯤꯠ ꯃꯄꯥꯟꯗ ꯁꯥꯎꯅ ꯂꯦꯞꯂꯒ ꯁꯣꯜꯂꯛꯏ ꯅꯪ ꯑꯩꯅ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏꯗꯅ ꯌꯦꯡꯉꯣ ꯕ꯭ꯔꯤꯖꯤꯠꯅ ꯅꯪꯒꯤ ꯅꯊꯛꯇ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯣ ꯈꯣꯏꯔꯥꯕꯒꯤ ꯈꯣꯟꯊꯤꯅꯦ ꯊꯥꯅꯤꯟꯅ ꯂꯥꯛꯆꯈꯤꯕꯅꯦ ꯄꯨꯂꯞ ꯄꯥꯔꯒ ꯕ꯭ꯔꯤꯖꯤꯠ ꯃꯁꯥꯗꯣ ꯃꯩ ꯍꯧꯅ ꯆꯥꯛꯂꯦ ꯑꯁꯥꯎꯕꯅ ꯊꯨꯝꯍꯠꯈ꯭ꯔꯦ ꯃꯁꯥꯅ ꯁꯣꯜꯂꯤꯕꯗꯣ ꯇꯧꯔꯨꯕꯗ ꯃꯉꯣꯟꯗ ꯁꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯃꯥ ꯈꯟꯊꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯈꯥꯅ ꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯕ꯭ꯔꯤꯖꯤꯠꯇꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯤꯁꯤꯡꯗꯨ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯀꯥꯂꯦꯟ ꯊꯥ ꯑꯣꯏꯕꯒꯤ ꯃꯄꯥꯟꯗ ꯍꯛꯆꯤꯛ ꯂꯥꯡꯅꯔꯝꯂꯤ ꯃꯇꯝꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯊꯪ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯊꯣꯏꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯊꯕ ꯌꯥꯗꯅ ꯍꯤꯞꯂꯒ ꯂꯩ
Thaninbu sokpra haina kanna hangningbagum phawri masada. Famungdagi kumtharaktuna makhada kumlaklaga mapanda thoklai aduga mapanduda phamduna lei. Thaningi katamna amuksu yengi adubu thongdu ngasinduna leibana karimta uba phangdre thoi. Manungdagi mangan khajiktang mapanda phawri. Tumdi tumnadri haiba thongduda yengbada khangi. Thoi masadu charangnari phone text tawduna amuk hanglasira haina khalli. Mana asuk wabiruriba asuk thoksaruribasina karigi. Mathanta mana tawribadu karino haiba khangjade. Thasiramdai oibana thasu machet oina uri thoi nongthakta yengduna wakhalda mon khanduna lei. Fanadi kuirakle thoina phamlibadu Thanin thoklallaroi haiduna manungda changlage khalli. Changlamdai mikuptuda Thanin hogi kagi thongduda haifet yenglui. Thanin su tholaktuna kagi thongdo kitang hasili. Hogotke taramba thoidu Thanin tholakpadu ubada hogotkidre. Thanin hoi mai haidana prap laklaga thoigi manakta phamthai. Thoina musi thabalgi mangalduda mayek sengdana uriba Thaningi maida yenglai. Thanin ngakna kadorage. Thoi Thaningi khutta pairiba phone do lawraga flashlight kaptuna Thaningi maidu yengi. Makhutuna Thaningi maida lethoknasin tawduna yengi aduga makhut kudombiduna haifet thillaga hairaki sida soe haina Thanin su nokninglura male haifetamak noklaga leithokki aduga makhutuna hairak asokpaduda thenglaga hairai kitangnida yam kana sokpanate thoina ataina sadadi sokpra soktiye asengba asengba misingdudi chatkre nanga khana hauridudi ngaktanginida sum khanaraga leya ponte moisu khallibane minina moidu kana no khangbro Thanin makokto hairaga khangde nupi angangda karan taraga nungaijaba kangbu orangani henjena khangano thoi mamai leithoktuna leikre masana tawridu karino haibasu khangjade Thanin suni thoigi mawongdu ma wakhal tadrabani nongdol thakta thokliba thadusu amuba nonggi lechil mafol amatana khumba ude anido wakari sungangnadana machet oina thokliba thaja mahakpu yengduna lei minute kharagi matungda thoina changlage haina hairaki Thaninsu thoida phat yengthoraktuna changnaba hairaki thoi makha taramdana hagotuna changkre Thanindi ngyak tumina phamduna lehowi mata sengna thoigi mawongduda chamamnare thoisu magi kada changlaga pamungda hiple haibabu wakaldudi charangnaduna tumthaba yadana lei tungda kari oirakani haibadi khangdre amasu Thaninna yumduda changlakhibagi maru oiba maram laman kumbaduna karamba maikaida chatkiba kadomda karamba khongthang oikiba khanbada fol sungda tadaba haibadu oire Thanin tapna hagotuna magi kada changlakle aduga thongdo tapna thingjilli ibochasu Thaninda hairap yenglamlaga magi phamungda kakhatki Thanin magi charangnaraba hamchat hamboinaraba wakaldubu mathanta phajinnaba hotnai laman kumbagi meri maraktuda thamogi ningaisu yaroklabra thamogi ningaina hena kallabadi kamdogani khungi khaliba lamanna kadomda panthungna karamba maikaida numittu company gi achauba party amakak sinbani achauba branch ama ani hapchinbagidamak toba party ni Savitri du aru anan gi mapi setli magi machanupi wendisu make pajana semi leiriba security singduna party mafamduda ani du butilai thoi yaude haibagi ani du karisuna chungbu phaude party mafam yorobada amaga onsinaduna wari sai thak toba chadoba kangbu thaktana chadana leiri mangal chu laptakna wendi da noklaga makhut hairai wendi su noksilli Thanindi Savitri gi nakanda haimei glass ama paidna lei lakpasu Savitri na leiriba adomda changlaklaga koraki lakpana madam oh lakpa yorokpa kyang kuire yogjarakpada ngairi madam oh phamu Savitri gi manak nakna leibasi hanadi tomba khaktani adubu tombagi mahutta Thanina leibaduda lakpadi masada wahangna yongki lakpana madam mana kana Savitri noklaga mabura aigi left hand ne
Thanin kawani mamingna. Thanin, khangnawo. Lakpa haifet noklaga Thaninga makuto soknai, Thaninsu hairap noi. Mayamdusu marang wari sanaduna lainari, Mangaldusu Wendygi manakta changsilaklaga mangaktu koili leiduna yengi. Mana thiribadu Wendysu kangladuna noklaga hairai. Ho laktiye nangna yengido. Mangal hairap noklaga amuk hanglai. Oh, masa ngamukdrabo, kadroge laktrade. Wendysu khangai haijili. Makokchi ena lehore. Oh, hidakade thambirambro. Oh, pakhat chawbo ibungo thaname kaimta warunu. Mangal nokningbadi paudre adubu Wendygi mawongduda nokningda noi. Laptakna leiriba Thaninda Wendy di kiruk yengba lepte. Thanilde uba natte Wendy na tawribadu magi tonganba wakal amada leiri. Somdana thoi nganbaga phone wari sanari. Nganbana natte nangna tharakliba hidaksingdubu kadaidagino sengna hairo. Thoina ai kari haidino khangdre. Mi amada atamnana pijeba orabadi madugi lokhatpa yaba legal action mayam le. Kanada pijarino. Nangi wahangdugi pakhum ai piba ngamdre. Thoi losinduna thamba yaba wa yadaba wa haiba ama leibani. Nangna adumna leiraga hidak adubu chariba midugi punsiduna kadomdu chatkini haiba nang kari mata khangdabra. Ai hujing nangbu unaba lake. Saksa unaraga wari sase tholokpa yagadro. Aina leirise kaisum sangdane. Aigi pangal pumba moina loina phajankre. Thoi nakanda floor mathakta kon tabagi makol tai haiduna thoina nganbada fat hairai. Ai phone thamage kona toroke. Nganba kariso haiba nangaude phone do kalthatkibana hale. Thoisu phone do thanamlaga mapagi ka tamna changlai. Manglemdu phamangduda uptuna taraga lerami madu ubda thoi pakhatna chansilai. Thoina Baba, kaino tawribasibo? Baba, se tabro. Manglemdi aduma khumlakidre manakta ising haptuna thamlamba glass tusu haidoktuna lerami. Thoi mapabu thangatuna makokto matambakta thammi. Thoina Baba, se hagolo. Kaidaroge, se hagolo. Baba. Manglemdu machana kauribudu khumlakpadi lairadana machi khajik pawbu lenglakidre. Thoi makon thokna kablai. Thoina kapagi makoldo taraduna Banusu hatu kaduda changlai. Banuna Hai, kaidore? Sir. Thoi, Baba se kaidore? Thoi kumde aduma kaptuna lei. Banudo hatu amu kadudagi chenthokre. Sabitrina chathokpada yaukidaba nupa macasingdu tanaba konjeldo kanna laurai. Hai, noi kana le, sida mukta thokloune. Banuna pakhatna kaubududa magi kada leinaramba misingdo thoknarai. Banuna Sardu kainoma tawkre, hospital da puraga chatnaba mukta tawse. Nupa macha ama anidu Banugi wado tabadagi imungda chansilai aduga manglembu mapanda thangturai. Thoisu makoigi matung inarai. Asumna moi ama aniga Banuga thoiga yauraga manglembu hospital da purai. Leoribasingduna amu Sabitrida phone tawduna pau piraki. Sabitridu mayamga langduna wari sarambadagi Thaninga loinaraga manglengna pukhatkiba hospital do tamna laki. Hospital yorobada manglemgi pibamdu emergency oibaduda oti tamna thuna pusanki. Thoi mapanduda kaptuna lehori. Banuna konduna thoibu themjinbiri. Sabitri su mafamduda yorokle. Thanindi thoina kaptuna leibadu ubada masada nungaitaba awaba kangpau phawbugum toraki. Wendy di magi maithongduda awaba sakpamsu tade tumina sumlei. Ngihaki matungda doctor tholaktuna manglemdu siraba matungda hospital da porakle haina hairaki. Paudu tabada thoidi angaubigum Banuda kolaga kapki. Thoina Auntie, aigi baba leitre. Aigi kanamta leitre auntie. Baba ba tuman gano auntie. Amukta hudokpiyo. Baba ba tuman gano. Banudu thoigi toriba mataududa thempham khangdre. Masu kapli. Sabitridu kanna su kapte adubu phijiduna mapidudi haiphet taithoi.
Thoibu namdana yumda halankre aduga manglemgi thawai yaudraba hakchangduna postmortem tawnaba hospital duda thamhore. Yumda manglemgi aroiba mathau mangam loisinnabagi thabaksingdusu angang thaduna sasat taholi. Paudu tabada lakpasu yumduda lai. Mangalsu mapamungka loinaraga laki. Manglemgi hakchangdu postmortem loraba matungda hospitaldagi putharaktuna mathau mangam pangthoknaba semsari. Thoidi angaubiga chap manakre. Una mitmangda mapabu hatkibaga chap manari. Karisu tauba ngamhaudabaduda hena maichak hablakle. Asumna mangani lehunchu loisinkre. Mangani lehun loikibaga mathangi numitni. Savitri chak inthi nungaina chade. Thoidi chungchabu chadre. Machi kuding ungduna lei. Banuna chanaba khara semlaga dining table mathaktuda thammi aduga Savitri kaubu lai. Savitri du washroom da changlukhi haina hairaki. Thoisu kitchen da moli changlai. Banu thoida yengladuna harai. Nangsu kari no khara chanaba tawse nasado yamna sokle. Thoi Banu da yengdamak yengi karimta khumde. Banu kolukha khara du puthoktuna changki. Banu na changkibaga thoina mabukta yeptuna porakliba bottle masado lokthoklaga mirak narak yengduna makhum phat hangi. Khangaudana thoigi makhutagi bottle do phat munki. Thoisu khangprek khangna yenglai. Thaninna bottle do pairaga thoida yenglai. Thoi hoi mai haidana mamaida nonthaki. Mamittasu mapi ira chelaki. Tanjaduda Savitri su kaduda changlai. Anidugi leramliba moongduda Savitri ngakna yengduna lei. Thaninna bottle do magi pocketa tapna hapchankre. Savitri na kedore. Thanin noksinaduna khumlai. Mami sida tin changkre na yenglambane medam. Ta tomba palenda chakkibado medam da phone tawbo male parakte na engonda muk tawre. Medam da phone to holo ona sinare. Ihe aidi phone ga pairu training asise. Thaninna magi phone do dagi tomba da call tawi aduga Savitri da pirai. Savitri su phone do pairaga mamai leithoki. Thanin su lep liba thoibu hairap yenglamlaga kadu dagi thokre. Thoisu magi kadu changlai aduga mangduna phammi. Magi masadu laman kumningbana mai hauna chaklakle. Afaba phattaba karino khanglaktre. Thanil su magi kada hairap changlamlaga solok thoktuna gari do thodoklaga chatki. Aduga mi khara chikpa lambi mapanda khara songba lampak leiba mafamduda kumtharaga bottle do lokthokuna makum hangdoi aduga manungdo yauribadu loina hidoi. Bottle du su hundoklamlaga yum tamna amuk thoraki. Somda Savitri na wari saba loiraga Thaninda phone pige tholakpada Thanindi leramdre. Savitri na hojikta leramdaine madubo kadaida amuk chakrino. Nupa amana Madam gari thokdokhibane. Tanjaduda Thanin gari do thokjilai. Gari degi kumtharaklaga Thanin Savitri gi manakta changlai. Savitri na kadaida chatluino nangbo chase nangi phone. Thanin nofet tawraga magi phone do logduna kumlai. Aswai phauba pot ama leba thoklubani medam. Savitri wa makha taramdana Thaninda phone do piramlaga chatkre. Thanin su magi kada changlakle. Kada changlakpaga yamna thuna thoida message ama thai. Nathante hanjinbo wakhal pakhanda khangano. Thoidi mangduna phamli mamitagi mapi tabasu lepte. Thaningi message laklibado ma khangde. Sarani amada tumina sum phamduna lei. Numidangi chak ising toknaraga mayamdo pothanakre. Thoidi hippa tumba amata yadre wakhal mayamduna. Phamungdagi tholaktuna mapanda phammi. Tara marini panba thajana nongdol thaktuda langna thokli. Pi ira chelaba mamit aniduna nongthakta nongkhatuna thokliba thaja mabu yengli. Thoigi wakaldu malem pumbasi khumba ngamgadaba pi amaga pangkhak oikre. Tanjaduda thoina tholokpa ngaiduna leramba Thaninsu magi kadagi tholaktuna thoigi manak tamna lai. Thanina magi manak tamna lakpodu ubada thoi phuk hagotuna imungda changkhige tawi. Thaninsu prap changchilaktuna thoigi mamangda lepdaga lambi thatli. Thoi wa ngangde. Mamangda lepliba Thaninda yengduna lei. Thaninna thoigi khudang du paiduna chinglaga chatki. Thoisu karimta khumba yadabana Thanina puriba maikai adomda adumak chatli.
ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯂꯩꯀꯣꯜꯗꯨꯗ ꯊꯥꯔꯤꯕ ꯐꯝꯅꯕ ꯐꯥꯟꯗꯨꯗ ꯊꯣꯏꯕꯨ ꯐꯝꯃꯣ ꯍꯥꯏꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯐꯝꯊꯩ ꯊꯣꯏ ꯋꯥ ꯂꯥꯡ ꯑꯃꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩ ꯊꯥꯅꯤꯟꯅ ꯇꯞꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯒꯦ ꯈꯟꯒꯅꯨ ꯊꯣꯏ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯊꯥꯅꯤꯟꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯄꯥꯎ ꯇꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯃꯉꯣꯟꯗ ꯊꯥꯅꯤꯟ ꯊꯣꯏꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯩꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯕꯅꯤ ꯃꯇꯨꯡꯗ ꯇꯧꯒꯅꯨ ꯊꯣꯏ ꯈꯨꯝꯗꯦ ꯃꯃꯤꯠꯇꯒꯤ ꯄꯤꯒꯤ ꯏꯔꯤꯛ ꯂꯦꯞꯇꯅ ꯆꯤꯟꯊꯔꯛꯏ ꯃꯌꯥꯗꯨꯅ ꯃꯈꯨꯠꯇꯣ ꯆꯤꯛꯂꯒ ꯀꯞꯅꯤꯡꯂꯤꯕꯗꯨ ꯈꯥꯡꯉꯤ ꯊꯥꯅꯤꯟꯅ ꯃꯇꯝ ꯉꯥꯏꯌꯨ ꯐꯠꯇꯕ ꯃꯤꯒꯤꯁꯨ ꯃꯄꯨ ꯃꯥꯅ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ ꯊꯥꯅꯤꯟꯒꯤ ꯋꯥꯍꯩꯗꯨꯗ ꯄꯦꯟꯗ꯭ꯔꯕ ꯊꯣꯏꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥꯁꯨ ꯍꯥꯠꯄ ꯕꯕꯥꯁꯨ ꯍꯥꯠꯄ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ ꯃꯤꯍꯥꯠꯄꯤ ꯃꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ ꯃꯥꯅ ꯁꯨꯝ ꯅꯣꯛꯄ ꯑꯩꯅ ꯁꯨꯝ ꯀꯞꯄ ꯑꯩ ꯈꯥꯡꯕ ꯉꯝꯗꯤꯌꯦ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ ꯅꯪꯅ ꯂꯃꯟ ꯈꯨꯝꯕꯗ ꯃꯥꯗꯤ ꯁꯤꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯕ ꯉꯝꯍꯧꯒꯗ꯭ꯔꯅꯦ ꯃꯥꯒꯤ ꯃꯈꯥꯗ ꯃꯤ ꯀꯌꯥꯝ ꯂꯩ ꯃꯥꯕꯨ ꯁꯤꯡꯅꯕ ꯂꯨꯅ ꯊꯣꯛꯀꯅꯤ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯂꯃꯟꯁꯦ ꯀꯔꯝꯅ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ ꯃꯇꯝ ꯉꯥꯏꯈꯣ ꯃꯄꯨ ꯃꯥꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛꯇꯣ ꯌꯦꯡꯁꯤ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯔꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯊꯥꯅꯤꯟꯅ ꯀꯞꯂꯤꯕ ꯊꯣꯏꯕꯨ ꯃꯈꯨꯠꯇꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯀꯣꯜꯂꯤ ꯊꯣꯏꯁꯨ ꯀꯣꯜꯂꯤꯕꯗꯣ ꯅꯥꯟꯊꯣꯛꯀꯦ ꯈꯟꯗꯦ ꯊꯥꯅꯤꯟꯒꯤ ꯃꯊꯥꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ ꯊꯥꯅꯤꯟꯅ ꯅꯪꯕꯨ ꯁꯦꯟꯅꯕꯁꯦ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯍꯜꯂꯕꯅꯤ ꯑꯩꯅ ꯍꯤꯡꯂꯤ ꯃꯈꯩ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯁꯣꯛꯄ ꯌꯥꯔꯣꯏ ꯈꯥꯡꯕ ꯀꯜꯂꯨ ꯊꯧꯅꯥ ꯂꯩꯌꯨ ꯂꯥꯜꯂꯤꯕ ꯃꯥꯒꯤꯁꯨ ꯃꯇꯝ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯌꯦꯡꯕ ꯇꯥꯏ ꯌꯦꯡꯈꯤꯁꯤ ꯑꯩꯈꯣꯏ ꯂꯥꯏꯁꯦ ꯌꯥꯝꯅ ꯐꯠꯇꯤ ꯃꯤꯍꯥꯠꯄꯤ ꯃꯥꯕꯨ ꯁꯨꯝ ꯀꯟꯈꯠꯇꯨꯅ ꯊꯝꯃꯦ ꯑꯩꯅ ꯐꯣꯡꯅ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯕꯁꯨ ꯉꯝꯗꯦ ꯃꯃꯥꯒ ꯕꯕꯥꯒꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯝꯒꯅꯤꯌꯦ ꯐꯠꯇꯕ ꯃꯥꯒꯤꯁꯨ ꯇꯥꯏꯕꯪꯕꯨ ꯁꯦꯝꯂꯤꯕ ꯃꯄꯨ ꯂꯩꯔꯤꯗꯅ ꯑꯇꯣꯡꯕ ꯆꯤꯡꯃꯥꯏꯗ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯥꯅꯦ ꯅꯣꯡꯃꯗꯤ ꯃꯥꯁꯨ ꯁꯣꯏꯗꯅ ꯀꯨꯝꯊꯔꯛꯈꯤꯅꯤ ꯃꯇꯝꯗꯣ ꯉꯥꯏꯕ ꯇꯥꯕꯅꯤ ꯁꯥꯕꯤꯇ꯭ꯔꯤꯒ ꯑꯁꯨꯛ ꯅꯛꯅꯔꯤꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤꯕ ꯊꯥꯅꯤꯜꯗ ꯊꯣꯏꯅ ꯃꯕꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯗꯨ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯝꯂꯤ ꯊꯥꯅꯤꯜꯅ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯤꯕꯅ ꯃꯥꯅ ꯇꯝꯂꯤꯕ ꯋꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯥꯡꯅꯕ ꯃꯆꯥꯛ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯨ ꯃꯥ ꯈꯟꯈꯤꯗ꯭ꯔꯦ ꯊꯥꯅꯤꯟꯒꯤ ꯇꯣꯉꯥꯟꯕ ꯃꯥꯕꯨ ꯁꯦꯟꯅꯖꯕ ꯃꯇꯧꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯕꯨ ꯁꯦꯟꯅꯕ ꯉꯝꯂꯒꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯔ ꯈꯪꯗꯦ ꯃꯥꯒ ꯅꯛꯅꯔꯕꯗꯤ ꯃꯥꯅ ꯍꯥꯏꯕ ꯏꯜꯂꯕꯗꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯤꯕ꯭ꯔꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ ꯊꯥꯅꯤꯟꯅ ꯀꯣꯜꯂꯝꯕꯗꯨꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯊꯥꯅꯤꯟꯗ ꯌꯦꯡꯂꯗꯨꯅ ꯆꯪꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯊꯥꯅꯤꯜꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯊꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯥꯅꯤꯟꯁꯨ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯆꯪꯂꯛꯏ ꯊꯣꯏꯁꯨ ꯁꯨꯃꯥꯡ ꯐꯥꯎꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯊꯣꯏꯅ ꯆꯪꯈꯤꯕ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯅꯤꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯑꯅꯤꯗꯨꯅ ꯆꯪꯈꯤꯕꯗꯨ ꯃꯊꯛꯇꯒꯤ ꯋꯦꯟꯗꯤꯅ ꯃꯁꯥꯗ ꯋꯥꯍꯪ ꯀꯌꯥ ꯌꯣꯝꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗꯨꯒꯤ ꯃꯔꯤꯗꯨ ꯀꯔꯤꯅꯣ ꯀꯔꯤꯒꯤ ꯅꯨꯡꯗꯥꯡꯗ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯃꯊꯟꯇ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯍꯤꯡꯗꯣ ꯃꯥꯁꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯪꯂꯦꯝꯒꯤ ꯂꯥꯟꯅ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜꯠꯁꯨ ꯍꯥꯏꯗꯣꯛꯀꯗꯕ ꯀꯨꯏꯗ꯭ꯔꯦ ꯋꯦꯟꯗꯤꯗꯤ ꯃꯈꯥ ꯇꯝꯊꯅꯕ ꯍꯣꯠꯅꯔꯤ ꯊꯣꯏꯗꯤ ꯃꯈꯥ ꯇꯝꯊꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯕꯅ ꯍꯩꯅꯕꯤ ꯑꯣꯏꯔꯤ ꯁꯥꯕꯤꯇ꯭ꯔꯤꯅꯁꯨ ꯃꯈꯥ ꯇꯝꯊꯕꯒꯤ ꯋꯥ ꯍꯥꯏꯔꯗ꯭ꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜꯠꯁꯨ ꯍꯥꯏꯗꯣꯛꯂꯦ ꯅꯨꯄꯤ ꯑꯅꯤꯗꯨ ꯄꯣꯖꯤꯁꯟ ꯏꯋꯥꯡ ꯋꯥꯡꯗꯅ ꯌꯥꯎꯔꯛꯏ ꯋꯦꯟꯗꯤꯗꯤ ꯃꯈꯥ ꯀꯔꯤ ꯇꯧꯕ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯈ꯭ꯔꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯥꯅꯤꯟ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯤ ꯊꯣꯏꯒꯤ ꯃꯔꯝꯗꯅꯤ ꯃꯥꯅ ꯈꯜꯂꯤꯕꯗꯣ ꯃꯥꯒꯤ ꯈꯟꯕꯗ ꯍꯦꯟꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯊꯥꯅꯤꯟ ꯃꯈꯥ ꯀꯩꯗꯧꯕ ꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯁꯥꯕꯤꯇ꯭ꯔꯤꯅ ꯀꯔꯤ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯟꯕꯗ ꯊꯥꯅꯤꯟ ꯋꯥꯈꯟꯗꯣ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯇꯧꯐꯝ ꯈꯪꯂꯛꯇꯗꯅ ꯊꯣꯏꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯤ ꯊꯥꯅꯤꯟꯅ ꯃꯈꯥꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯁꯣꯝꯗ ꯊꯣꯏꯁꯨ ꯃꯦꯁꯦꯖꯇꯨ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩ ꯍꯟꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ ꯐꯣꯟꯗꯣ ꯎꯞꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯊꯥꯅꯤꯟꯁꯨ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯒꯤ
ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯊꯣꯏꯅ ꯊꯣꯛꯈꯤꯕꯗꯣ ꯍꯥꯏꯔꯞ ꯎꯍꯧꯋꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯥꯁꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫